Ngasisu miyamda Prio Kolomna anauba wari amaga puduna laksari mayamgi puning wakhal adu ngahaktang tapthabiraga video asi yang tabiu haujarage. Aina ngasi miyamda haijagadoriba topic asina Assamda sojainana tariba Manipuri khunai asida thengnariba Manipuri longi khudong sadaba mayam asi miyamda tentakna wahai khara thamjage. Tabiriba viewers kudimakna video asi loba phawbutang taminasi. Assamda sojainana leiriba Manipuri khunai asida hingliba mairoi singna seba amadi CBSE board ta mahi masing tamlaga Assam government gi thabak tawba ngamkhigadra. Handak seba Secondary Board of Education Assam na lauba 10 SSLC haibadi High School Leaving Certificate ki exam da Manipuri language ta chamada cham phanglakpa mairoi singna Assam government na lauba any job ta exam thaba Fangkhigadra haibagi chingnaba amadi poi. Thawai haksang yawba mairoi singna magi angamba thakta onaduna exam asi lalaba tungda tungi haibadi future gi dama wakhal chauna khali asiga mama pa singna inkhalakliba angang singda nupa boirabasu nupi boirabasu fajana guide tawbiba amadi changi 12 loidriba phawba mama pana angang sing adu guide tawbigadabni natragadi angang sing adu ranba lambi romda khong thangjinkiba yana leiri. Karigumba asida lamjing haudrabadi angang adugi tungi punsida moina khanjariba aim in life haibadi pusigi pandam adu phangdabasu yana leiri. Siga mama patanatana angang adugisu tungi mangjagadoribani aduna wakhal chama khallaga mama pana angang sing adu guide fajana tawbiba amadi changi. Asiga aigi mon matungina 10 pass tawraba angang adu wakhal ngairamgani. Exam pass tawbagi wakhal ngairingaida stream khanbadasu wakhal charangnabasu pokoi habidi leite. Aduna matang asi yawrakladi mama mapa amadi angang singna wakhal chamada cham khantaraba tungda angang aduga sanagadaba stream Science, Arts and Commerce na singba kaya lahonbiu. Phanamak phajadunasu laksanu isaga sanaba subject khanbada soiraba punsi chuppa angang adugi wakhal adu apenba haidu soiroi mama mapa oibasingda haijaningbadi angang aduna pamdaba subject adu namfuda lahonbiba tawbiganu angang adugi tungi future gi khallaga masaga sanagadaba subject lahonbiu haijaningi. Thabaki job ki matangdamu okedamba muk haijagi. Seba Secondary Board of Education Assam gi makhada aikoina mai masing tamduna pass tawraba tungda aikoigi language loan asi exam thabada yohan bidragadi karamna aikoina Assam government gi job phangani amadi Assam government gi marumako haiba misak adu oigani. Adudi aikoi seba gi makhada lairik tamgadra natraga CBSE board gi makhada lairik tamgadra haibagi mahang amadi lai. Aduga aroibada haijaningbadi asigumba kaya asi koknaba leiriba khunai sigi mapi mapa saknaba ojasing haibadi intellectual singna awareness camp gumba kaya sinbidragadi aikogi lonasi mami takiba masana tabani. Si hairaga ai wari asi matang sinda losinjarage. Mathangdasu asidagi hena tabada yamna pukning huningai oiraba wari kaya yamgi mamangda uthokjarake ngaiminasi taminasi punamakpu thagatjaba phongdokjari.